national highway tingu matamda masigi potse khoi sumaina China phangi ko chaitheng phangi ko haiba potchi even keno to honingi aduna masigi koina section 190 da koigi jail up to 2-year fine or board madugi riot nataga unlawful keno gi assembly to matamda na bi yauri aduna national highway 1956 section 11 da fine up to 5,000 aduga vehicle do seize to bi yauri madugi pot mayam singina nakal amada maduna normal pot oirakanda ekoina section 163 of BNSS da aduga high police usually gives formal warning, first warning to about ki high ba dumba irang thona ba thona size na pi high ta gazo maduna kaguma yaraktra gadi aikoi ta seng na hai gadi protection of damage to public property act 1984 and sometimes UAP act link if linked to insurgents group oi ba tar gadi madu palaga phaba pun ba yai hai na chu adum leita banati aduna mokhoi gi manipur thoi post e amana public property damage to pot ki magi damage to public property act 1984 to pala Juare, Aduga Tasing Haragadi Koina Kanogi Nasagi Kona National Highway Eki Matung the Palagasu, Madugi section Mam Palagasu, BNS ki Madugi section Mamma, BNSS ki Palagasu Kona Mogi Manunda Magi Bojiki the Tugai Bagi property Eki 1984 to Yaw was a fine plus up to 6 months jail. Just blocking to bagi aduga violence nataga writing yaw matam da 2 years in sai panjagi aduga causing death yarok pataraga 10 years jail thamba ya have port yauri damage to highway or tagadu fine to modu seman bakan yauri port sing manipur gi ona dinga sifa uda lambi je mi na tho taw khairaga su lim thingaga su kem taw bu ude na suma mayam sina maram warakanda ekoi ta seng na harega di manipur da law and order si khoi gi chana da ba chingam ri tamgi ani thonga leiba aduga rule lo leita lebak amni hari sina ne lowi anu sumba port mayam sing sina maram waragana ngasi koina suni leriba kangu singduna ngasi lambida phonga tho khaibi matang ekoi taseng na haraga di ekoi nahan ekoi mapal lamgi gari driver singna puthu oga mogi towan ber receipt mayam taroga media da viral oraki koina uda banate aduna sigi pot mayam yamna unconstitutional oiba conduct mayam si masigi pot sogaliba MLA natraga minister singdu expel to we majority of the vote madugi lawrakanda high vote leiba se koi manipur da toina ude aduna manipur yon thokpa ngamdragana koi kaseng na hagadi manipur ji bandhan tham doke na khanba manba mayam ama koi manipur ki soil da starting from common people de horoga de miyam da terror fall iba am pai ba terrorist group de horoga taseng na MLA municipal yausalaga thabak torobra ha potri na supreme court ki kai hai tare magi principle gi manung da ma yaur koi mayam ji haina ba no one is above the constitution no one is above the law ha post se ekoi swai da taseng na haragadi ekoi taseng ude adana koina kasab abandagi bharati case 1973 gi pota ekoi taseng na fundamental rights amri directive principle gi matung inna ekoi even PM CM ragi kana hai tare MLAs mayam sing MPs mayam sing bukta magi taseng na kana tawbi action lakupi mo koi matak haiba pot madugi tagi bur mayam de koina ningsing ba mathau tai na khali natraga di ekoina sigum mayam sing si sum yengduna leiba taraga di hai tare manipur si koina ngasi sinking community oire hai bisi mathakta ekoi ta seng na ga dun lup khraga koi conveyor do mong da ngak yoro pot adu yoro bani sum highway extortionist mayam aduga am paira kanda praja sing da mokoi gi nomui berel matun onjala kan ki han kangandana miyambu ta seng na hai de tangdu leita da punsi mu ohelaga hat pot tup ki han ba fa ba punba ransom tan pot mayam tru bisi masi silence spectator na government leiba di aran ba khongthang ama government leiba gi wan thok leita pot am oigani adu national highway sing present protection tawna ba national highway protection force chembra natraga state ki forces commando sing chinraga tawgin home minister lokto tonbra natragana mathau tawhandana leiriba paramilitary forces mayama India gi adugumba Toan ba kanogi forces army including army Assam rifle BSF aro atopa Indo-Tibetan border police force atoto mayam maming pandragasu yawn ngasi lemna leriba pot singse masigi pot mayam season dana ekoi lewak miyam ki oiba lifeline aduga taseng na haraga dinga city ekoi gi driver mayam gi awaba tahaliba pot singchu kanna one of the government aso thudang de lopum thu e na is mai thamjaki